अहानबदा मरुएब पाव सेंटर मणिपुर लेंगा की ऑफिस पुनमक हयेंदगी बॉयकॉट तौरे हाइना JFD की कन्वीनर जितेंद्र निंगोंबना फोंदोखरी चांडल नगा पीपल्स ऑर्गेनाइजेशन CNPO ना सेंसस अमदी डिलिमिटेशन की ममांगदा नेशनल रजिस्टर ऑफ सिटीजन हाना चटना हल्लु हाइबा वाफम थमलकली खुरुमजरी नॉर्थ ईस्ट विंडो टीवी संदोक्चरीबा नुमिदांगी मणिपुरी पाव मियेंग ताबिरीबा पुमनमकु अहानबा मक्कदा ओंशम लिलुना तराम नोक्चरी हौजमियाम द पाव संदोकना पीजरी सेंटर मणिपुर लेंगा की ऑफिस पुमनमक हयेंदगी बॉयकॉट तौरे हाइना JFD की कन्वीनर जितेंद्र निंगोंबना फोंदोखरी सेंसस पांथोक्ट्रिंगै NRC हाना चटना हंदुना मितोप सिंह खंदोकदबनी हाइबा डिमांडा कैंपेन फॉर जस्ट एंड फेयर डिलिमिटेशन JFD ना हौखिबा अहिंग नुंगयाइदगी ngasi अहिंग नुंगयाइ फावबा पुंग निफुनिपान की ओइना चथरिबा जनरल स्ट्राइक की मखा तारप खोंजंग ओइना सेंटर अमदी मणिपुर लेंगा की ऑफिस सिंह हयेंदगी बॉयकॉट तौरे हाइना लाउथोखिबनी JFD कन्वीनर जितेंद्र निंगोंबना मखाताना फोंदोखिबदा हयेंदगी चथगदौरिबा खोंजंग असिना वाटर सप्लाई डिपार्टमेंट इलेक्ट्रिसिटी डिपार्टमेंट हेल्थ डिपार्टमेंट चिंबगी ऑफिस सिंगदे कौंसिल लोय हाइबा वाफम थमखी लोइनना मखा ताब खोंजंग सिंगोइना मियामना मैरा रैली पाक्तकना चटपियु प्रोटेस्ट मिफम पांगथोकपियु असेंबली कॉन्स्टिट्यूएंसी सिंगी MLA सिंगदा AC की मियामना NRC हाना तौरगा सेंसस तौगदबनी हाइबा असिदा MLA की फिरेब हंगब चटपगी खोंचत पांगथोकपियु हाइना अपील तौरखी जनरल स्ट्राइक मणिपुर की लमलम की each and every तंबाक पुनः कोऑपरेशन पीबीबा अनी सुब नुमितु हेन मपुंग फानबीबा मधुदमक यामना नुआइबा पोंथोक्तरी असुमना नोलाइबा इरमदम करिगुंबा थबुक थौरम तौबु मतमदा यूनिटी नाइना करिगुंबा यूनिटी लेना थबुक तौबु तागदी सुंसुंसुदर माइ पाकने हाइबी वकल सबसाना 100% लेजै अखोइना करिगुंबा पुंग सोंथा बिरपु मतमदा लेबिरिबा तोंगान तोंगानबा सिंगी मकैदिगी तमगी मकैदिगी लेबिरिबा मामाइरा पेबी सिंग अमदी लीडर सिंगना थौना पीबिरपा अदुगी दमक सुइकाइ न उचरी हौजिक अखोइना पांगथोक सकेबा नुमिनिनी की ओइबा अखोइगी जनरल स्ट्राइक अदु वरेंदि लोइगनी अदुबो हयेंग कारंबा मखलगी अखोइगी एजिटेशन तोरकदेगी हाइबदी मतंगदा वफम खर थमजरबदा अखोइगी अहानबा नुमिता संचिन की जनरल स्ट्राइक अदुगी नुमितुग मरी लेना लेरिबा लेबॉक्सगी लेंगा की मकेदेगी प्रेस मीट अमा तौबा अखोइ थेंगजरे हाइरिबा प्रेस मीट अदु यामना सांगना अखोइ मियामबु लैताहन मग लैताहन नबोना मतमदा फोंदोखिबा अखोइ स्टेटमेंटनी अदुबु ngaiबदी मखोइना फोंदोकपदा हयेंग हाइबदी ngasi तारे ngasi सी दिल्ली चलगा तक्सिलुगनी हाइबनी अदोदा अखोइना ngakpo wahangmana सबको खोंसद करम मखल की खोंसदनो मणिपुर की लेंगाक सिगी मणिपुर पुमगी वारेप लौरग सत्किब्रा नत्रगा कैबिनेट मिफम फमगा लौखिब वारेप मदु पुरगा तक्सिन गदोरिब्रा हाइबदु मदि मदु मेंशन तौबिदे अदु रनुनना उनगदुर बुमिदु कनानो होम मिनिस्टर प्राइम मिनिस्टर अदु कनानो हाइबदु एको मेंशन तौते मदुना सत्कनी तक्सिन कनी हाइब ओइबनिना एकोइदा लेबिरिबा लेबा मियामदा करिबु तौरकुदुना हाइबगी मुनांगदो मदि एकोइ लेदि अदुननी एकोइ सेटिस्फाइड ओइदेन
ngarang miyam na habiuda kari thajaba thambibra ja koi thajaba thamde habituni aduna madugi phimum do lai ka da hoksiti manipur miyam gi apa magi matungina lakadori ba haye sidigi aikoi karma makalgi strike to gudege habigi matang da pungduk tarabada laibiri ba hokjik manipur gi gudege laibiri ba sarkar gi education department health department water supply department badi electricity department se natna lemhoriba department kudimak laibiri manipur miyamna boycott tawre habsi ai ahan tamjari aduga loina na hujik laiba koi gi CSS pangtung na nabo hona ba matamda laibiri ba matude so yabigi daruba econometer amadi supervisor singna amuk so hana atuli dogdarum matamda aikhoina madu tawba yaroi haina hanin tawrupa darandi aikoi masel gi matta mungna ba chawbu malakani masida tawrupa pata unga tholbu tamdu JFD da takmigano adu manipur miyam da takmigano adu odu bitai to oibiu manipur seng manipur lenga ko ibatai oibu ai basu adu mak thamjage object se manipur miyam gi asaw gi pen da gi nuai da gi wakhalo ni ko ko lei aduna sigi general strikes na matam sang sum thoksalap matam da miyam da hena wa da amok oibani na laibiri ba manipur gi laibiri ba Mera pai di ima ibel singa numidang ekoi pakang na mera di chatti wa ibu sumatu ekoi campaign for justice and fair development amadi chatmini ba community obadi makai ni ekoi mera pai di rapri to geri adu gato pada laibiri ba mana laibiri ba ekoi hujik laibiri ba delimitation ki matang da census ki matang da aduga NRC ki matang da khang na ko pada matam da akoi makai da protest sound to biba maju khang hona ba matam da akhang ahitana biba adugi koi protest to pamdu adum pambiu haiba wa pamdu tam jage aroi bada koi na hajering budi manipur lengak nei akanodi akune community manipur miyam da khongjang se manipur miyam khongjang amok oibnina miyam khongjang chamchil matam paidi ki maru oiba adom gi ikai khongjara ba kendra ki MLA ne minister singda leidiba National Register of Citizens se hana update togiba adu census in ko na togiba NRC tawlagari census to bu yaro habigi sabsaba fiye madudi madu wakala do madudi wakal tamina bu oiba apagi concept ama haidi ele mention bu unaraga madudi ga sabsaba fiye to hongda khanam bagi amadi miyamda khangani bagi apa madu loraga apagi ele unagi wa bu Chandel Naga People's Organization CNPO na census amadi delimitation gi mamangda National Register of Citizen hana chatna halu haiba wafam thamlakli CNPO gi maikadi thatorpa cherol amada Manipur asi masagi identity mapung fan laijaba yelhomi sing na khundariba lamdam amani lamdam asida changsilakli ba yelhomi sing khandoktrungaida census pangthokpa illegal immigrants sing khun anauba sing semgatuna yelhomi sing bu muthatna ba khonariba sing asi kanhauna ba thorang hana paikhatkedabani lengak nasu masagi mathau khangna yelhomi sing ngak senana ba ipai pu sing thambira ba ngamkhai ngak na ba amadi miyamgi ihul khangna thabak tobiu haina lengak ke puning chingsilakli loina na CNPO na no NRC no census haiba miyamgi kholawasida mapumfana sawadi haiba wafam su thamlakli Census pangthokpa yaroi haibada center na taraktrabadi lairiba opposition amadi ruling MLA punsinduna punna khongjang fawba changsinbagi tangai fadaba lei haina TI Sujatana phongdokre ngasi JFD na kaukhiba pung nipan gi general strike pu sagoladuna kawadagi na singjamai fawba chatkiba miyamgi khongjit amada saruk yakibi imagi mairagi convener TI Sujatana makhatana haikibada yumthang nariba state kharada tongan ba maram sing leibana census pangthokpada yeithokkiba leikri matawadu manipurda hojik oiriba febam asigi yengnaga census seithoknaba senba asi paliba lenga asigi mathoni maramaduna opposition party ruling party thidana positive over response fangnabagidama census pangthokpa yaroi haina center da haijaba mathau tai haiba wafam thamki
प्रजाना सुमाइना वादना लाउदना खोंदना के तौदब सुएबा ngara makta suyung ko ima ama dum sue ani hum sue du khra critical ko badi ama oireba ado si kem bana te mo khoina seng na ha badi khoi method 2023 degi hore balance mito mira cha cha padu da sumaina center na madu phutung cha bala ga taw bani ha base ado khara ga la pane hum amni shana ba parliament da high ga bo ne bo ado tadi oi di consider ga sa batam sira conditions da kamai na question citizen do no ba ai ba yung khoi mamang mai te ga taw na ba da su idp mem ma lai ri moi gi so da la ka da factory akhoi gi chat ka da su chatri miko yung box ka mai na thiru do no ba ado gi su mathak ta hoji ano ba leader mo no sile mai party gi ko sila kan si da mo naga ga mo taksinare ado gi akhoi manipur si da hoji se crisis se mo akhoi indigenous ahun da ne ba khoi gi lai ri indigenous and is da hai ri ki na to ko na ri ne ado ba ta ri census se thi te ya ro ha ba ado si gi po se amo pa state da su arunachal da su kashmir da su nagaland nang da pa nagaland assam da su dum leidu na gi ba oi di ba si da mo khoi na ta se na ga si ki hai ri ba se census center ki order order ga su akhoi state di su ba su ba condition lai bani na akhoi census huji huji ki order di thi ba ngang giroi manipur tam du lai ta di furup amba de gi hanjaro ta furup amba ga minus thoknari crimes aduna report mo na pi ga census default to badum ya ba akhoi na haije tara ga mo na already masana sarkar ba mali khangam to kone adu su khang dare hai ba na su hai ta dare huji ban to re su ta di mo na si gudi embele khira chaki adu su ko positive order kani thaja de maram di mo na ngara heta hai duna akhoi census se akhoi gi oba akhoi state ki ne cabinet decision lo duna khoi report pi ru rani center da hai ru rani masi gi report thangalu ne ha su leite chat ba su mo manga to thata gi wali ni adu ga chat ke ha ta ga di mo khoi la ta pi dare center se mo na ha ba lo dra all political party ha pe opposition ki mi ha pe adu gi lai ri MLA me swai da sun kan to da vote from dai do su lo to khalaga lo adu janta ba dana su bham tare da upai lai tra ga di state su praja su nu si di life and property kandida ka phang gi ba sarkar sina ngasi sumana le hela kan du adu su to hanya di praja miyam ba na mo thada pani adu tari miyam gi against ta ta pata ga di adu ri yaro ha ba si de ko hai ba ta bane ba si de gi ahin ba khongjang la pasue apoi dum kanon hai ba khoi organization sida sila pa matam da lai ri miyam na support to ni maram di ngasi apoi na thengwa hon tra ba di tung di future da mang bo to ne he na mangsela po do ni na for indigenous mo pai fi bang da pani na masi di chap cha ba ma thengno ba ba se miyam manipur da le ba praja khuding ma ki matham dang ni lauraga asi gi relation chat NRC pangthok tringai da census choba yaroi haina JFD na pung ni funi pangi general strike laukthok tuna jangsin liba khongjang hauzik numidangi matam asidasu tonga mafam singda mapung fana jangsili khongjang loi singna moirang khong 𝐋𝐢𝐯𝐞 𝐍𝐞𝐰𝐬 na chingba mafam singda lambida maram leitana chathok sasin tauba sing mamai leiduna hananki amadi tire na chingba mai thaduna lambi thingjingki khongjang asibu saruk yaribi amana phongdorakpada miyam na ngasi tholaktuna achauba ihoma haurakliba si haudrabasu yai paliba lengak asina khangna tawgadaba thabak ngaptani irang asi chahi mari changsilaklabani irang asina haubadagi miyamna NRC tawna balauduna laklabani maduna athuba census chawgani haina paikhadiba thorang withdraw tobiu haiba wafam thamlakni सरकार ना इरांग सु पूरा पिसु लाक्ट्रिंगै दा करिगी दमता सेंसस तौदैनो बा हौजिक इमाइबिन म्याम ना सुरुक त थोगा तौरिबा प्रोटेस्ट खै तौदसु याय बा सरकार की ड्यूटी नि बा मसाना खंगना मुइना से ये थोन गदब पोता मुइना से सेंसस तौनी ना सोम हाइरगा तौनी ना ngarang na handagi process aure ai se akhoi ya banga moi be na si tawduna akhoi census taw songam ma moi praja myam na pami ba pot se sarkar na khaka tabiyu sarkar da akhoi na hai ga da bana te moi na khangna isai duty ne na taw ga da myam gi jackson ga da ba secure ga da ba lambi se moi na silaga thambi ga da ba ne ba akhoi jing dan su yaw na akhoi jing lambi thingi yam thingning bana te tawraga di mathang ta ba da sum sarkar na yani hai ga ni sum tawraga le ga di ya roi myam ga mukna ba thokani akhoi yo kana su na te सिंगना येंगोरगा दि मोइना लुचिंगगा सिगी मतांग ना हाना दिल्ली चौके बयारे दो चलमद्रे फारे अदुबो अमा सोइरो हौजिकसु मतम लैरी सरकार थिंबियु सेंसस तौबा सुनिया यारोय अखोइन एनआरसी तौदना हांदै सारगा लाई लान होरकपदगी 2023 दगी एनी अखोइना लंबीदा चटपा मैरा रैली ओइगेरा धरना ओइगेरा प्रोटेस्ट तौरप खुदिंग अखोइ अदु मतम दि सेंसस से लाउ लाखरबनेबा
हौजिक ऑलरेडी 4 years कंप्लीट होइदोरे दुगा नौना सिदबो सेंसस तौनी हाइरे इसे करम ग्राउंड नोबा मयाम ले हौरिबा नेटिव पीपल हाइरिबा म्याम से मांगिबा पामिरा मांग दुरेदि अखोय म्याम से लोइसला मांगन गेसु मांगन बिरो सरकार ना पामगदी अदो अखोय नदी असिदा याबदी सुंगम ngमोय अदुगी दमकता अखोय ना ngarang dagi अखोय चथरइबा लंबी थेंबै थबक से अखोय तौजरी मखा थंगना एनी खोंथांग दसु अखोय यावरकनी सपोर्ट तवरकनी सरकार सु म्याम गी येंगागा यारगदी सेंसस से विड्रॉ तौबियु सिने अखोय ना हाइजनिंग से मयाम गा अमतंग लाउमिनागे नो एनआरसी नो सेंसस पुंगनी फुनिपान की जनरल स्ट्राइक की सरुगमा ओइना हुइड्रोम लेकाई यूनाइटेड प्रोग्रेसिव क्लब अमदी मैरा पाइबी सिंगना थौबालदगिना याइरिपोक ताबा लंबिदसु खोंजंग जंगसिंखी खोंजंग अदुदा मणिपुर गवर्नमेंट अमदी इंडिया गवर्नमेंट ना सेंसस तौगनी हारिबा असिदा मणिपुर की ओइनदी रिलीफ कैंप सिंग द लैरिबा आईडीपी सिंग की खलगा अमदी इलीगल इमिग्रेंट सिंग असि चपचाना हान एनआरसी की प्रोसेस तौबिदुना हाना खंदोकपियु अदुगा गवर्नमेंट सेंसस की प्रोसेस तौबियु हाना गवर्नमेंट अपील तौखी अमरोमदसु याइपोक सिफाई लेकाई की क्लब की वॉलंटियर अमदी मैरा पाइबी सिंगना जेएफडी की खोंजंगदा मपुम फाना सौगतुना याइपोक थौबाल लाइनदा बन चथकी चंगसिलिबा खोंजंग असिदा गवर्नमेंट ना मियांगी इहुल खंगना थबक तौरक्त्रबदी हेन कनबा खोंजंग चंगशिनगनी हाइनसु फोंदोखी कैंपेन फॉर जस्ट एंड फेयर डिलिमिटेशन ना मणिपुर एनआरसी तौद्रिंगैदा सेंसस चौबा यारोय हाइदुना ngasi ahing nongyai fawba chathariba puni funipan gi general strike asibu mapum fana sawgatuna Bistupur district ke kumbi kaithel thonglonduna lambi thingduna no nrc no census haiba kholau kaya lauduna khongjang changshingkhri apunba ima kumbi gi thomi sing kumbi kaithel gi akoibada leiriba apunba ima sing bk golden academy kumbi gi mahiroi sing kayana sarugyaduna chongshilakhiba khongjang aduda sarugyakiba bk golden academy kumbi gi mahiroi amana fongdorakibada असिगुम्बा थौदो वाथोक चरांगदबा कया असिना माहिरोय एखोयदा असुकी मतिक अवाबा पीरे पीस ओइना माहि तंबा फंगनद्रे माहिरोय एखोयगी तुंगी अफबा कैरियर अमा सेमबदा स्कूल दा सब्जेक्ट कया अमा कवर तौबा ngamhandre तुंगी युम्बिनी हाइबा माहिरोय कयाददी असुकी मतिक अवाबा पीरे मरमदुना लमदम असिदा एनआरसी तौद्रिंगैदा सेंसस चौबा यारोय हाइबा मणिपुर मियांगी खोलावसी लेंगांगा ताबिदुना लमदम असिदा शांति ओइहंदुना माहिरोय सिंबु तंगदु लेताना माहेक तमहनबियु हाइरदुना करिगुम्बा मियांगी खोंजंग असिदा मरी लेनबा सिंगना ताबिद्रगदी माहिरोय सिंगसु अकनबा खोंजंग कया चंगशिलकनी हाइखी मणिपुर कोई चारंग नबा कंडीशन अमा लेबिसिना टर्बल सिचुएशन अमा ngasi सोसाइटी से अदुम क्रिएट तौरगा लेरे मसी की इफेक्ट से ngasi नौना महि मसिंग तमजरिबा खोइगी छात्रसिंगदा यामना चावना मसी इफेक्ट से फंगे खोइगी समाइना चारंग नबा कंडीशन सिंग थोकपसिना खोइगी माइरोय सिंगना सिलेबस सिंग कवर तौनबा होनबा अमदी महि मसिंग यामना पीस ओइना शांतिदे तंबा फंगंद्रे खोइ माइरोय हाबसी खोइ तुंगी ओनदी फ्यूचर पिलर नि अमदी समाज अमगी बैकबोन असुमना माइरोय सिंगना शांति ओइना लाइक तंबा फंगदबा तारगदी मतौ क्रमना सोसाइटी अमा बैकबोन यावदना लेप ngangani aduna ngasi khoina छात्र सिंग मफम दगी हाइजनिंग जे ngasi प्रजा सिंगना तालेबा दबी हाइबदी एनआरसी अथवा मतमदा चनहनबियु एनआरसी तौद्रबदी सेंसस तौबिगनु हाइबा मसी दाबी से मसी मरि लेनबा गवर्नमेंट बॉडी सिंगना मसी थबक अन अथवा मतमदा पांगथोकबियु मणिपुर जंगशिलक्लिबा इलीगल इमिग्रेंट सिंग एनआरसी तौदुना खंदोकलबा मतुंगदा सेंसस तौगदबनी मणिपुर मुथनबा सेंटर अमदी स्टेट लेंगांगना सेनबिगनु रिलीफ कैंप द लेरिबा आईडीपी सिंग मसा मसागी मरमदम मयुमदा हाना हंजल हलबा मतुंगदा मिकोक थीबगी थबक पांगथोकपियु हाइना जेएफडी ना चंगशिलिबा खोंजिंग सिंगदा मपुम फाना सौगतुना ngasisu ithai khunouda lambi thingduna ward number 2 amadi ward number 3 gi tonga tongan ba mafam singda maira paibi singna khongjang changchingkhri khongjang adu saruk yakibi amana fongdorakibada JFD na ngarangdagi chatharaki ba pung nifuni panki manipur pumbagi banasi sawgatuna ithai khunougi ima sing nasu lambi thingduna khongjang asi changsilibani maramaduna NRC tawdringaida census chawba yaroi amadi relief camp ta lairiba IDP singbusu hana magi yumda hanjin hanbiyu अदुगी मतुंगदा मिकोक थीबगी थबक चथगदबनी अदु नतना करिगुंबा लैंगांग असिना ngami हाइबगी मतागुम तौरकलगदी इथाई खुनोगी इमासिंगसु खोंफम चेना लेप्री हाइखी
No NRC, no census ki matangda campaign for just and fair delimitation JFD na ngasi ahi nungyai fawba chathagadaba general strike pu mapumfana saugatuna Sendra Imalup amadi Sendra Youth Club na senduna Bisnupur district ki manung chanba Sendra market seta ngasi wakan mifam chathakri amadi Sendra lambi thingkri Sendra ki maira paibi ima kaya amadi tonganba mahiloi singda mahitam liba Sendra da leiba mahiroi kaya su sarugyaduna pangthokiba wakat khongjang aduda NRC update tawdringeda census chawba yaroi Manipur gi apunbagi saktam kaiba yaroi Manipur gi ngamkhai kaiba yaroi no NRC update no census haina thaba placard kaya su seasonnabaga loinana kholau kaya su lauki amadi saruk yakiba singna Sendra lambi thingduna wakat khongjang kansinki adubu maihau langpo ana aye lining laishol amadi athuba thabak singdi wakat khongjang aduda konsinkidi NRC tawdringeda census tawba yaroi haibagi mayokda campaign for just and fair delimitation JFD na chatharakli ban numit nini gi oiba khongjang ga mari leinana ngasi ningthau khong kaithel da su lamdam adungi miyamna lambi thatpa amadi thingbagi khongjang changsinkhri khongjang aduga mari leinana khongjang loi oikiba M Rajena phongdokhibada no census no NRC haiduna Changsiliba khongjang asi Indian Constitution na piba aikhogi right amani bitop miyan cha khandoksi haiba asi aina yaba thabakni masida laingak ngasu sogatfam thoi aikhogi leijaram liba yellow mi kayadagi mapalam dagi changmakpa illegal immigrants singna masing yam silaglaka aikhogi khunai asi muthadaba khotnarakpa asida paliba laingak na ngakthokpa haibasi laingak loi singi mathoni masida praja miyamna khongjang changshiliba asida tankhaiba fubo chaiba tawfam thokti haiki Manipur se hokiba puari ki tangka kaya da ipa ipu sina thambiram bawang khai kaya mon mathang mangsilakba aduga loina na masing khangdaba foreigner miramgi mitop kaya na masi aikoi gi jelhomi oiriba aikoi digi hena masing yam silakba aikoi tungi saron suron gi yamna khudung thiningai oiba adugum laba maron thok taba lalong amoina sangsilakliba sigumba foreigner sing asi aikoi matam jana tantu haudragadi asi yamna sathiba aikoi gi tungan chat leitaba khunai ma lamdam ma iramdam anglaipak manipur ma oi horagani haiba sida aikoi JFD na sangsilole khongjang asite koi yamna chogachabani aduna masi aikoi makata na praja miyamna masi chogatuna asigumba khongjang asi mai pangna na bo hono pagi tangai phadabado lai loinana rajniti tawbiri ba rajniti wala singna su masi aikoi Indian Constitution ki mayokta sanction ba khongjang sunate masi Indian Constitution bu chogatpa India ki masing yam labi India ki lamsida leiriba praja mayam masigi pathak ta foreigner mayam ma sangsilakba sida ngakok si haiba sida aikoi sangsilakpani adunai leiriba India ki security sing state ki security sing su masi hariba amadi rainti wala sing si chogatpham thoi masi chogatra duruna atop ngasi phawbada rainti wala sing na kan maron thok tadna leirakpa asi aikoi praja miyamna nungaite Campaign for just and fair delimitation na Manipur da NRC tawdringeda census chawba yaroi haiduna ngasi ahi nongyai fawbo chathariba general strike asibu mapumfana saugatuna Kakching district ki nongmai khongdasu lamdam adugi miyamna lambi thingduna no NRC no census haiba kholawgaya lauduna khongjang changshingkri 𝐶𝐷𝐬 𝐁𝐫𝐴 Union of Development Agency studana sinduna nongmai khong mayai amadi awang lekai gi miyamna changsinkiba no NRC no census ki khongjang aduda studa gi executive member Salam Joina phongdokibada tungi miron gi damak no NRC no census asibu 𝐶𝐷𝐬 gi miyam haunaru batawdana khongjang asi changshinbani Mito miyan chana yumdang bana kainaba haibadugi thawongda Manipurda masing khangdana mapandagi lo kaina changsilakliba mito miyan cha singna ngapigani miyan cha sing NRC tawduna khandoklaba matungda census tawgadabani IDP sing masa gi maramda mayumda hanjinju fawba census tawba yaroi JFD na Manipur miyam ga loinana changsinkiba khongjang ase nongmai khonggi miyam nasu hanba leitana saruk yagani mahakna makata na hai laingak na policy program soibadagi illegal immigrants sing khandoktabadagi
स्टेट असिदा ngasi yellow sing refugee amagumna leiri lengang state force sing da thona pidaba chingkhong chingya da state force sing da ngaklaba matamda ing tapa santi yellow mi puna mapuna leminaba fangdani haiki koi mito miran chana koi jumdang bana kaina ba haibduki thauda koi manipur ki mito khandok tana ena sik tau ki bai se koi gi tungi koi gi tunglam chata achoba mangjaba ama laibana maram moiraga haiba koi gi ngasi gi function asi koi gi dana si tawjabani loina na koi india government gi da hujik lairiba government sena policy program mayam ama soibadagi akhoi manipur gi tangdu leita daba idp mi lising humpu na mayum makai leitana lairiba si government na policy program soibadagi ngasi mak thengnariba awaba mayam adu akhoi nahona na ningsingli maramdi mitop miran cha mayam amana illegal noiba mayam ama akhoi khandokpa ngamdaba state force tab thawna pi daba amadi state government amadi india government gi policy adegi manipur gi chief minister da akhoi na home minister da akhoi na request tawjari maramdi haijari madudi manipur gi state force na manipur gi chingkhong chinga ngalaba matam da akhoi gi ing tapa shanti mahiron amadi akhoi jelomi purup akhoi punna leminaba yabagi tanja adu lawgani maramaduna state force ta thawna piba amadi akhoi gi no energy akhoi gi mitok khandok tana akhoi census tawba yaroi haiba pandamda akhoi gi ngasi JFD na manipur gi tongan ba mafam singda NRC tawdringai da census tawba yaroi haina tha sigi tang taragani pan gi ahing nongyai da gi ngasin ahing nongyai fawba chathariba general strike asibu all uchiwa hail clubs maira pai singna sokatuna uchiwa gi maruiba main road lambi singda lambi thingduna khongjang changsinkri khongjang adu da saruk yakiba hegruism pramona fongdokibada ngarang dagi changsilakiba khongjang asibu all uchiwa hail clubs maira pai singna sogali amadi manipur da NRC hana tawdringai da census tawba yaroi census tawba haiba si NRC chatnaraba matungda tawgadabani karigumba uchiwa hayal hairiba lamdam asida NRC tawdana census tawba tarabadi all uchiwa hayal clubs amadi maira pai singa puna khusamnaraga uchiwa da census tawba lakpa matamda boycott tawgani haiki Nation First haiba BJP ge theory kadai da laikre reipak ifuruk mangkidore kari yanga ka leidi haiba wahang social activist Sanjoy Ahanthem na hangdakli JFD na luchingduna Manipur da NRC update hana tau census kona tau haiba kholauda JFD ge student wing akan ba khongjang kaya changsilak lo fawbada lengak na tabi bagi mahota khongjang loi mahiroi singbu tamthina phubi ba otpi nei ba thodok wa thok mayam asida khoishaw naraba miyamna tunglam chat kandaba yadi haiba wakhalonda mangda thamduna ngarang August ki tang taragani pandagi nimit nini ki Manipur pumba general strike lapthoktuna Manipur gi wafam khudingda akan ba khongjang kaya chatharak laba matungda lengak ki MLA team amana press conference chauduna Union Home Minister Amit Sahada census defer tongna ba NRC hana tawhanana ba haiba wafam si puduna takshin bachatkani haibasi tabada Sanjoy Ahanthena penda ba fongdorakli Kamlon kaina masing langamdana yumlon naba leibak singdagi changsilatuna lamdam asida khunda leita sin khiduna leikraba illegal immigrants sing mapum fana khandokiba yanaba amasung magi maramdam singda halan kiba yanaba ing lising amaga chamapan yangkai mathoina base year oiduna Manipur da NRC hana update tawraba matungda kona census tawba masinatadana Mito miyancha sing illegal immigrants sing yaushinna census tawshin kiba tarabadi Manipuri sing haibadi indigenous forum sing amadi native people sing gitunglam chatta akiba fangna singna raktuna ekhoi gitunglam chatki political cultural economic identity amadi historical right pumnamak mito miyan gi khutta laikhigani Maramasina state asida lengagliba BJP government na lamdam asigi apunbagi saktam amadi yellow furup sing kandaba yade haiba achetpa amadi arepa wakhal leibiragadi khudakta lengaki cabinet mifam kauduna census se thokdaba amadi NRC hana update tawnaba warep lauraga warep adu puraga chatpiu hojik takshinduna leibagi matam natre census haukrabani matam henkhre khangen fam yoraba matam asida puk suduna leibagi matam natre haina Sanjoy Ahanthemna lengaki pungning chingsilakli
Manipur NRC hana tawgadabani census na kona tawgadabani NRC tawdragadi census tawayaro haiba no NRC no census haiba JFD amsung madugi akoigi satra mahiroi singi wing na akanba agitation kaya satharamaba matungda lawa yaba khumba yaba lawaraba matungda lenga asina tararoi yauna uraroi yauna uruktarba taraktarba mahiroi singbu takhi tawoina phuba saiba tawraba matungda ngarang tang train panga ngasi tang tram panga si state wide oina state sing mafum khuding makta general strike thabak chuba nomba lepa school mahiroi sang punamak akoigi thabak lepa sigumba ma changsil aba matung sida miyam ga akanba pressure miyam ga akanba ihou la aba matung da ngarang si Manipur lengak sigi MLA team ama delegation team ama union minister da home minister da chatlaga census hana tawba yaroi census se thok piraga NRC hana tawgadabani haibasi sarkar gi so pambani haiba phongdoi masi taksilugani haidana thambasi ai sagi mota is very unfortunate because it is not time to urge only taksin bakaki matam nate it's not time pursue only pursue to bakaki matam nate it is right time to take a cabinet decision on this present situation on this present agenda no NRC no census haibasi deisida Manipur lengakna sab cabinet ni phamakanda madugi warep ama union government ta NRC hana tawbiyo natragadi Manipur census tawbi yaroi Manipur miyamna yadre akan bi ho ama lae lamdam asigi apun gi saktam lamdam asigi miyam gi political cultural economic and identity gi right punamak mat khrani mang khrani mitop mian chana Manipur da politics ki ahom ba chawba la ani mitop mian chana yosin gi ba adugu indigenous group sing asi matam khragi matungda mangragani haibagi akiba leire haibani singba somna kan sidai sida yamna concurrent oiba decision am lobire haraga madugi decision du oina purga chatpiyo haibase ai sagi makai degi ai appeal tawjari all the delegation of the honorable MLAs of ruling party BJP government are humbly requested to go to the union government with a concrete cabinet decision for deferment of the census and to do the NRC first because Manipur se aikogi yellow puru aikogi political future right punamak social right punamak matlakadu your BJP's nation first haiba theory do karai da thamurki Manipur and its indigenous peoples are going to diminish and ultimately disappear Manipur masung maki yellow proof sing mangakadore mamai thanga manghi dore phongoi do hojik ni pathong na if you are serious enough to protect the political, historical, cultural, economic and the identical right of the indigenous people of the Manipur, you should take immediate and concrete decision to defer census and to conduct NRC updation. Masi tawbi madu yaudana taksim budget kani habese hojik taksim bagi matam hen masidagi na matam ayama malay madugi matam da taksim biramagadi miyam thaganagani aduna tapo hoji aroba pungpham yorba khangen nom yor kansida hojik ta mantra swami matam natre yardi decision ma purga chapiu aduga yar census tawnabagi thorang pumba khodak lepiu NRC hanahalu NRC tawhanaba ruling gi MLA team ama Delhi chatkini haiba lenga ki policy positive oiba mahila ko oisanu haina
Salaikan Berluk ki Maikay Fongdorakli. Lubasi ki Maikay Thadorok Cherolmada, Lengaki Wangangloi Oriba, Dr. Sapam Ranjana, Miyam the Fauriba, Nunang Badu, Lengaka Sufawi Haribasi, Jinna Natabida, Tabagna Udhaningi, Irang Laglaka solution Puragnaba, Honabagi Hainabi, Amaromda, Union Home Minister Unare, Miyam the Palm Liba, NRC Tobagi demand Fangani, Tazai, Haina, Hanagi CM and Birin Singna Fongdorakliba Sisu, Afaba Mahima Laksanu. Jinga Kuika Manana Tabak to view, Lengaki Torok Patabakna, Miam the Tazaba Pibiu, Miam the Aningba Amadi Apambagi Mayokta Labagi Mahuta, Tunguina Janaba Yagadaba, Taurang Toshil, Paket Piu Haina, Cherola Sena Makatari. Miam the Irang Houdringai Tabak Todaba, Lengakasi Karamba Lengak no Haina. Moirang Kampu Union Club ki Vice President Moirang Tem Surkumara Wahang Hanglagli. JFD na Changsiliba Pungni Funipan ki General Strike ki Manung Chana General Strike asibu Sogoladuna ngasi Moirang Kampu Kewa Thongda Changshin ki Bakongzingda Mahang na Makata na Hai ki Bada MLA Singna Census Tawdringai NRC Tawnaba Makok Thongba Singa Unarugani Haina Hozikta Thonglagliba asi Karigino Mamangda Miyam ki Ihau Lakdringai Khongthang asi Paikatriba Karigino NRC Tawduna Census Tawshin ki da Sokadoribasi, Miam Kaktara, Minister MLD Yaudabra, Paliba Langagasi, Yelhomi Sing Bumutanaba, Lalong Ama Silibra Haina, Pen the Bawafukaya Tamki. Manipur NRC tawdringa census tawbu yaru habsa akoi akan bapire ni akoi ngarang di hauna ahing chupa lektra sadlam pham stel la yam kanna changjan jarapani aduna lamdam stel la biri ba saka private mamit tang ba mana panga ba saka singin pham da haijan mudi makoi hujji kai tawduna lairi aini yam nuai tubam ta haning wa harga de te atai ge sunati ngarang di press note ma khon ujaba kan de MLA sing Delhi da satkani hai hana chapadi ge dawi Mamangda Irang Tok the Chapadi Dovi, Irang Tok and the Mayam Tilakan Chapa, Mayam Kutomi Tindrige, crime Togdrige, Lambi Tugaidrige, Sorok Tugaidrige, Exen Togdrige, Laying the Masaka, Sakano, Mamitang, Manapanga later, Hana Salaga Hana Lucian Bucket Dovi, Jose and Bio IDP Sing Mayama Mayim Dandri, Command Census Togduna, Command Masing Tidorino, Lady Bombam Juki Kalaga, I quite usually by sea films the census to give target the Quakari, when you have see MLA Ibiriba. Equally Baxi, a bit Bapi Mapasing here, and a Kanga Larabani. I do power the Nampu Tony and Nampu Sasson Tony and Tori was a Carambala long labor. I quite indigenous people in Mutalagi and Kalira. I quite Mukrakam Hoi the hour, Ramakoy, Agadra, Masinas Mamam, Tamjan to Makata, with a quay, Siki Kongjang Singasi to Hanbala, when Aduma Hing to Pata Winnetua, a quite tension of Kapun Club, Mayam Punba Club, Manapai Lay, a quite compiled on the Horokakens and the Mumchi Club, Sansana Punma, the Pulaga, Manapabi, the Pulaga Taba, Apunbagi, Adugi, Apunba Club, Manapai. Singi mai kai digi jokoi mamang ni meeting to matung da khoi gi tension of ta khawang da tari jaga sida census ka mari leina ba census ka mari leina thabam ta government employee ta laga khoi to ba roi boycott to ni adra cooperation piro adra han madu gi legre kari mo lak pata ra su madu masana khana lak piro jamani lak pata ba madu phat apa phat gi dai to masana logu dum dai bi isana thamchiri Census Tongnabagi Thorang Pumba Kudak Lepiu, NRC Hana Chana Halu Haina, JFD na Luchingduna, Miam the Manipur Pumba, Pungni Funipangi, General Structure Taduna, Kongjang Junction Bagi Sarugama Oina, Thawal District Tongan Tongan from Singasu Junction Kre. Just and fair delimitation, Lautokiba General Strike Post, Sogaladuna, Thawal Atopum the Su, Miam na Lambida Tongnaratuna, Lambi Tingbagi Kongjang Junction Key. Thobal Bazar da su basing yamlaba miyamna lambi da thoknaratuna lambi thingbagi khongjang junction ki Babu Bazar da su miyamna maram leitana chathok tasin tawba sing lambi thingki adumoinamak ana ayek deva karmadi komthokhi
Mayang Imphal ACG MLA Kongkham Robindrona Mayang Imphal apun mamaya paibi luf ki thomi singna MLA gi mayumda memorandum ama pisinba lakpu matamda MLA masa leramdabana amara moiraga MLA gi apokpa Kongkham manglemda memorandum pisinkhre memorandum atuda palibadi manipur miyamna pamliba manipurda NRC hana tawraba matungda census pangthopiu lam Iramda Manipurda census pangthok lagani haina pakhatnarakliba asida lengak ki thawong asida Mayang Imphal miyamna yaba ngamloi maramaduna hojik census pangthokpa matang chade ahan ba khongthang oina NRC hana pangthoklaba matungda census pangthokpiu haiba wafum sing yauri Campaign for Just and Fair Delimitation JFD na NRC hana tawdringai census pangthokpa yaroi haina ngasi ahing nongyai fawba chathagadaba general strike mapum fana sawatuna khurai lamlongda miyamna thoknaraktuna khongjang asibu mapum fana sawatki khongjang loi signal lambi thingbagi khongjang changsinbada natana play card sing paiduna effigy mai thabagi tabak sing chathaki khongjang tangsilingai manungda Manipur police team mamaga khongjang loi singagi marakta mugna bathokpadagi asok apan yauki Khongjang asibu sogaladuna Khurai Salanthongdasu miyam tholaktuna lambi thingbagi khongjang changsinki adubu ana yek deva karmadi khongjang aduda konsankide ji hauji ke kallaba isu khoige NRC tawraba matungda census thibiu haibani hoina hajari je akhoigi mayam mapandagi lakpa hoigi miyoi sing asi khanthokhraba matungda thidaba ya ponte census mikok thiba haibase sei tara taragi manungda amumuk thibani thidaba ya de thibiu haiba thibasi mitop hana khal toba matungda census thibiu haiba masaisda akhoigi state government amadi India government na una tana tasin daba haibase akhoi yamna nungai jade akhoina hauji makhoina vote mayani vote khombagi mahuta hauji akhoigi Manipur sida burning issue lairiba hauji akhoina pamdaba vote khomamdagi matamdadi ima iben singna haiba punamag yabigani yajagani akhoi parjana haiba khudimag yajagani akhoi parjana jogoi sawsani pungyeyoyeni chei chawo chakani haina tawbihiba mayamdu akhoina ngasi sorok lamjau sida nuksa mara sida tholaktuna masi mitu khalaba matungda akhoi mikok thibi yu haidana tawjaije moi song thontona moju hai laoba makoi moi hongphuda nepu amadi moi na haira baya haba akhoi pamdre akhoi pajana si adre chanchesa akhoi chit sumaina mitu khantoba matungda mikok thiyu haire akhoi yadre haidana moida habiyo haiba center da habiyo haiba akhoi hoje census thi daba sungya yaroi haiba akhoi gi missing singje thiraba matungda yum mamada kari gi thabak tawba lai kari gari lai adu lai ada lai do loina thiraba matungda adagi center na akhoi gi sakthak to thadara ka doi neba thi daba sungya yaroi ba akhoi parjana thi akhoi tawbiyu haiba sidi akhoi mito se khantoba matungda tawbiyu haibani hoje jeg lai riba akhoi gi nepu MLA nepu jina su kari mata thawa sade NRC tawduna mito khandokna Election tawsilakani haiba election tawuni haiba census tawsilakani haiba singhu mem se tawbiganu ko yelong mi singma atokpa lamdagi changsilai wa foreign influence je ajana mitop singje khandoktana election tawbiganu election tawbiganu census tawbiganu na haina changjilai ba khongjang je si hanbuletana je student ni market dagi su angam ma thonalin jen puthokna saruk ya jagani haiba wakhun akhoi na lambi thapa matamda akhoi na lambi thapa matamda akhoi lambi mi loin thapa nate akhoi duty tawba mi chalali doctor wai basalali ana yek salali akhoi habdi yumda
gari thok thok thong sana ni de ko thingwani ako du wa akhoi na tawri ba thabak sidi akhoi manipur ji kanje habi dam tawbani miram de gi chang aga mi myam akhoi gi iram je laura ga moi gi man ba ta da le gi dok sopudi na akhoi adu gi de ba ta akhoi na akhoi gi iram je kan bi dam ta akhoi na tawbani sidai da police kharna la aga akhoi bu hekta thugai dana hekta chong ta ga nomai ga nam khota tawbu di akhoi gi e dudi thabak di yam thawong dudi yam phajada ba moi mawong ni moi mawong dudi misam baza amada nomai namaga ngamme hai bagumna maya pabi amabu ngamme hai bagumna nomai pairaga nomai satlaga chingdaraga kumakpa haibasidi yamna thawoi usitabani aduna takpadi manipur sakana maya pabi ima ibin sing buka sule tena khalle haibe mongdo moina akoi paja akoi je puhan bani manipur sakana akoi paja myam je akoi je sule tena khalam badigi sigi je kasule tama police moina akoi je kasule tena uchu uri baneba akoi na tawri base paja myam gi damak tini akoi manipur kanje habi damak ta ngasi gi khongjang je jamjali bani police moi gi damak ta di moina moi gi sang suyauri moi di saka gi tolo ngai bani na moi gi uniform se bani na moi di kasule tena khalle ba akoi je moi di uniform se ni bani haibe mong da moi na akoi na tawri base moi di tolo ngai bani akoi di paja akoi di tolo ngai bani te nuk samra se thoga ne akoi na tawri base nuk samra se paja myang gi damak te akoi tawri base akoi gi hai ichai su gi damak ta ne akoi na tawri base akoi di ngasi eng da moi na ha ke na tu ke akoi di si ga sa ayeng di hori ichai su gi damak ta ne akoi na uji tawri ba irang si sagali base ado moi na kari gi no moi na akoi bu kasule tena khandna heta chongdra ga nongmai ga mundna ko ta thatna ta amba dudi hitang phajamante ado moi nongmai satpa lamlong da moi ta ki jeno lamlong da ta phama ta moi chu nuai ra akoi chu nuai na moi na chu akoi chu masang khang ni akoi chu moi masari ni gari da chela chakre ba ma pa ya de moi chinga ma kai na gari da ma ya ni jata ba mupani madu mai masamo ra moi di ma mati masamo ra moi di ma gi damak ta jo matung da kana phule ni ga hebal kai sombuk lai ra ma khudong tiban nang matam adu nong mai sali ma ta ta sakra ga ni ma na ring ba nong mai sa kami da mi iras na nong mai salang to ni adu ga mana mamai khum ma NRC pangthok tringai da census toba yaroi haina JFD na pungni funipan gi general strike laukthokuna jangsil leba khongjang gi manung channa mayai lambi paring da su khongjang mapon fana sawakhi khongjang asibu sawaladuna mayang infal jabong company da miyam na thokna rakduna census pangthok yaroi relief camp da lairiba IDP sing hana mayum da hanjal hangedabani NRC hana chotna handuna illegal immigrants sing hana khandokadabani haiba lambi thingbagi khongjang changshinki IDP sing mayumda hana hanjun hanbiu census kona pangthupiu haina citizen club amadi citizen club da konba mafam da lairiba maira paibi miyamgi maikaidagi appeal tawrakli citizen club wangkai kuno sobam lekai gi vice president I Dayana ikogi paumida phungdorapada miyam nongju nungsa khangna changsiliba khongjang asi lengakna khangwiduna amadi tungi mirolda gi khambiduna census pangthok chungaida NRC pangthupiu haina lengake puning chingsilakli ngasi mak tawriba NRC si tawdringai da census tawdringai NRC hana tawbiu census si kona tawbiu haina koina haijaba sida government na tabi dibagi maram si government si ekoi si kari oina ubibano ekoi si ayeng tungi yumbireng ge damakta ekoina ngasi tawjariba si hawrkadaba ekoi icha isu hawrkadaba lehuriba mayam sigi khallaga ekoi ngasi aying din khangdaba makai tumma chaba khangdaba makai sorok lamjau sida nungju nungsa khangdana ngasi bang manungda ekoi na ngarang dagi chathajariba bansida ekoi saruk yajari citizen club ki oiba aduga ngasi haujiki hai basida ekoi gi government na manipur pumbagi kholaw si tabiduna NRC hana tawbiu census tawdringai da hai basima ekoi maikei dagi haijari aduga makata na amata ga haije hoge aikogi hoji 2023 dagi thoklei iba lunch dagi rel kem da leiriba khogi miyoi singsi mayum da hanjandri bawdi NRC
hana tawbiu sensat ha kona tawbiu haibasima manipur gi government da amasung india government da ekoina haijeri gi ena si tawdingai da sensat hana tawgani haina tawbire iba sarkarna india government na ekoi gi manipur government na tawbire iba thawng ase ekoina yajaning de citizen club amadi ekoi gi apunba soibem lekai wangkai khunong maira paibi pulapna asi tawriba sarkarna tawriba thawng ase ya yajaning de aduga amana khoji government gi oiba policy khara haijera bada ngarang makta naharon khoji satra satri mayamda commando lairiba police mayam singchina tawbiriba thongdu isa isu isini naw ngakari khanbiraga madugi poto idang tawbidana ba haijeri mama ama oina aduga asi ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯁꯤꯁꯨ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟ ꯍꯥꯟꯅ ꯑꯞꯗꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯤꯌꯔ ꯗꯦꯂꯤꯃꯤꯇꯦꯁꯟꯅ ꯍꯧꯈꯤꯕ ꯇꯥꯡ 18 ꯑꯃꯗꯤ 19 ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯀꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯉꯁꯤ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯁꯨ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯂꯨꯞ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯁꯧꯒꯠꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗꯁꯨ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯈ꯭ꯔꯦ General strike asigi ngasi aroiba numitasu Kangching district ki tungan mafam kayadasu miyamgi mahusagi punsida chauna akaiba pikre. General strike asigi manungda district headquarter yauna district asigi maruiba 𝐶𝐲𝐸𝐬 haibadi Kangching Palel Wabagai Hianglam 𝐶𝐸𝐯 𝐷𝐿 Kangching Khunu Sugnu nachingbada dukan sing thong lonaki 𝐶𝐲 famna kide tangai fadaba thabak singi natana lambida gari chadhankide. District asigi manungda laiba Mahitafam sang ayamba thonglonaki government ki office sing mi itaktakhi pamdaba thodok thoktanaba police ka nangak senki hairi general strike asigi manungda ngasisu sugnu apunba maira paibi lufki kangbunasu miyangaloina ngasi sugnuda lambi thingmagi khongjang changshinki youth of pangantabi YOP amadi pangantabi gi maira paibi singna pangantabi da Indo-Burma road thingduna khongjang changshinki Wangudasu Maira Paibi Singh Amadi Naha Kayana Lambi Thinki All Kangching Khunau Maira Paibi Welfare Association Amadi All Kangching Khunau United Clubs Organization na ngasisu Kangching District ki Kangching Khunau Lamkhai da Burma Sugnu Lambi Thingbagi khongjang changshinkhri khongjang adu saruk yakiba All Kangching Khunau Maira Paibi Welfare Association ki Secretary Kumukcham Memana phongdorakpada Hauzik Manipurda NRC update hana tawduna mito khandoklaba matungda census pangthoku haiduna JFD na changsilaktiba khongjang ase Kangching Khunau gi miyamasu mapung fana saugadi NRC update hana tawdringai IDP sing masa gi mayumda hanjindringai census tawduna India government na yelhomi sing namthanaba tawriba asi aikoi yaningde aduna NRC update hana tawraga mito khandoklaba matungda census tawbiu Haribati manasi yadraba taragadi JFD na changsilakpa khongjang khudingda sawatkani haiki general strike asibu sawgatuna Waikhong apunba Maira Paibina Sinduna Waikhong High School ground da wakan mifam fambaga loinana Wabagai Sugnu Lambi Thinki Langmaidong United Clubs Organization amasung Langmaidong apunba Maira Paibi Loop nasu general strike asibu sawgatuna Langmaidong Makhalekai da wakan mifam fambaga loinana Wabagai Sugnu Lambi Thinki Langmaidong awang lekai pukri achoba manaktasu Maira Paibi Singna wakan mifam famki Khungang semgat sagat paluf lamjau awang lekai apunba Maira Paibi Loop Lamjau apunba Maira Paibi Loop Lamjau awang lekai social development club na general strike asibu sawgatuna Lamjau awang lekai khunangkhungda Wabagai Sugnu Lambi Thinki Wabagai Hianglam Lamkhai Kaithal dasu Wabagai Hianglam apunba Imaluf amadi Naha Kayana Lambi Thinki Kairak apunba Maira Paibi amadi Naha Singasu Kairak Yawabung Mapada Lambi Thinki Kangching da laiba tongan balup sing amadi Naha Kayana Kangching Kaithal da laiba thong da Lambi Thinki hairi Amaromdana ngasi numidang waram general strike chatharingai manungda Kangching Fausupa supermarket da laiba dukan ahumda yu yolambadagi JFD students wing na faduna dukan da lairamba using fagatuna mai thadokuna manganki hairi JFD na changsilakpa numit ini ki akoi puni pan ki general strike da koi nini subada ngasi si akoi se Kangching Khunau Lamkhai sida adugumlaba akoi gi NRC update tawdana akoi census tawba yaroi haibugi mayakta ngasi si asuguma voting sa akoi changsin jabani maram asina akoi na ngasi mak ngasi gi India sarkar na asugumlaba akoi gi IDP sing mayumda hanjindringai akoi gi adugumlaba indigenous people sing
सिबु अखोई नमथनबु होनरपा अदुंबसे अखोई यानिंगदे अदुना यारगदि अखोई एनआरसी से अपडेट तौरकादा मिटो खंदोलकांदा अखोई सेंसस से तौबियु हाइबदुनि अखोई ngasi थमजरिबा फमसे अदुना ngasi अखोई हाइरिबा सुगुमनबा जस्ट फेयर डिलिमिटेशन ना चंथिलिबा खोंदंसी अखोई फिरे पाइदि अखोई ngasiबा डिमांडसी फंगदिङै अखोई मखा ताना हाइरिबा लुपसिना तौरबा थबक खुदिमकता अखोई मखा ताना सरुक याजगनि हाइबो अरोबदा मरुब पाव अमोहना सेंटर मणिपुर लेगा की ऑफिस पुनमक हयेंदगी बॉयकॉट तौरे हाइना जेएफटी कन्वीनर जितेंद्र निंगोमना फोंदोक्री Chandel Naga People's Organization CNPO na census amadi delimitation ki mamangda National Register of Citizen hana chana halu haiba wafam thamnagli Norris Window TV na sandok chari ba numidangi manipuri pau matang asi losinjari miyeng tabiri ba pumnamapu amuka suhana khurumjari